Hey guys, ngasi ki wari ase su yamna interesting hoigani. Ngasi ki wari ase akhoi gi chakni banupa ama gi wari ne ba. Chakni banupa ase masina numit ki ko akhoi gi restaurant ama da changlaga ko chak se numit ki chathok laga paisa pi da bida numit ki tholok pani ba. Ngasai gi restaurant asi da chaba gi mong matau se matau karam na tawri ai bada. Makhoi gi restaurant asi da ko buffet gi system se mane ba. Buffet hai badi miyama khangnaram da ba su yai ba ko. Buffet hai badi ko khoi gi chaw chaw hotel gum da restaurant gum da ko. Makhoi gi hai di thong ga da ba khot ga da ba chak hinjang mayam sing che. Pulap punna thong laga ko pareng nai na tham laga ko madugi mamal ama khakta laigani gi ba. Lupa chamnga khangde lising khangde madu pira ba kan da ko. Madudagi nang angamba nang na puk thandri phaw ko lautharaga ko tharaga chaba yagani ba. Mase buffet ko ba. Ngasai gi akhoi gi chakni ba nupa sina numit ki maduda challaga ko chathok laga numit ki tholok pani paisa pi da bi da ko. Masih dai khoi waiter hai ba de khoi gi hotel gum da chatlaga nangon da order lauba chak ising yen ba da ma do waiter ko ba ko khoi gi waiter ama na ko machi gi khoi gi chakni ba nu pa se ma se mi ki chatho ga chat pasen u bani ba ko u ra ba kan da ko ma na ngasai gi restaurant adu gi mapu adu da chatlaga complain tau bani ba sir sumaina khoi gi chakni ba nu pa ma nu mit ki restaurant si da changla ga chak chatho la ga tumin na chat ki paisa su pi da bi da masi hai bani ba masi hai raba kan ngasai gi mapu adu na ko hai bani ba hojik ti khoi gi restaurant asi da customer yam na lairi mi yam na tille nang hana nang gi tawum thokpa thabak adu tawro masi gi maram da ko no wari sana chi haina masi hai raba kan da ko ngasai gi nu pa do waiter nu pa do thokre ba thok laba kan da khoi gi customer myam sing se mioi myam sing jina cha ba thak pa loira ga loina chatna khraba matung da ko khoi gi ngasai gi waiter adu na laga mapu adu da mu ka han na hai bani ba amuka na hai ba si da ko ngasai gi mapu adu na harak pani ba ai khangi masida lairi ba khoi gi chakni banu pa se masina numit ke khoi restaurant asida changla ga chak cha thoga chara ga tumin na thoki paisa pi de hai ba masi ai khakta na tana ai khoi gi restaurant asida thabak suri ba mioi bu num khangi man numit ke mataw sumna tawi haina adu bu kana amata haide kana amata na ngasi mangonda chabda thingde ai isamak su khangi ai isamak na su thingde masi gi maram khangbra masi hangmane ba masi hanglaba kan da ngasai gi waiter aduna aduga maduda lairi ba mokoi gi staff myam sing duna hai bani ba sir hoi masi gi maram masi kari nong tang hai bi haina hai ba kan da ngasai gi restaurant adugi mapu aduna kari hai re ha ba ko yengu numit ki aina igi restaurant pang na lak da lambi da masi gi chakni ba che masi na kari hai na isor da ni jai khangbra he isor magi restaurant asida ko numit ki ko mi na pit thalan biu numit ki mi mayama chabala khan biu masina maram oiraga marakta aina changlaga chaga se chathok laga tholak laga su ko mokoi masida thabak suri ba restaurant gi mapu dagi mokoi pumba kana amata khangda ba oisanu numit ki magi restaurant asida ko mi tap thina tilhan biu fajana mi mayama chabala khan biu masi haraga nije bani ba masi haraba kan ngasai gi mapu ado restaurant gi mapu ado namu kasu kari hai khamba yengu akhoi na di khalli akhoi na ngasai gi chakni ba si gi puk hai ba di chak thak le haina mangon da chak pijari haina adu makpu akhoi da chak thak li ba se akhoi da chak pijari ba se akhoi na te mana akhoi da pijari bani mana ishor da thamoi seng na nije bagi ko thamoi seng na nonja bagi ko thamoi seng na khorom ja bagi ko ngasi ai khoi gi restaurant asida mi wat na likely ba se mana maram uragani masi haraba kan da ko ngasai gi mioi maduda thabak suri ba mioi puma do gyan tare ba ai khoi noi gi punsi da ko kari gumma matam da ko nang nasana thamoi seng na bu nijara ba ko nana nijari ba do thungani ba matau karam na no habda kari gumma matam da khoi iswar da su exam na naksalak pa matam da ko he iswar ai exam se pass ta hon biu ko hai ba ko iswar do na budi nang na hari ba do ta hare ba adumapu exam do pass ta hon biu hai ba gi damakta iswar na su kari gumma na khara di nang gi damakta khalam ba yai ba nang na larik ado pa dana di ko iswar do na lag laga nang gi exam ado thabi roi ba at least nang na iswar adu da nija ba gi matung in na ko larik ado at least pa ba ho ba kana nang khangi iswar na chan bi du na nang na pa gi ba larik pum ba do kaw ba ngam da ba oi ba su nangi kokta haibadi nangi mind da shape oiduna laibasu nangna pagi ba pumba do madu exam da lag pa thok pasu maram asina thamoi singna bu nijaraga diko phangani ba
मसी हायरगा ngasi wari ase matang asida loisinjare karigumba wari asina nungaibi bathoglagadi miyamna nungsibiduna channel ase like subscribe amasung share thobiramu thangnara segi mathangi video da matam adu phawgi damakta kainara si bye bye